Image TV meeting tabiribasingbu ahanbamaktada taramna October lonena nomaitheng kunjisuina khurumjari maraki pau miyamda pijari May ahomgi matungda Imphal West District ki Kangna Tombi landuna Kangpopi District romda changsinkiba maitai macha kaya ngasi thiba khangduna leibagi wathok kaya leingai cherek asida ngasisu Kangna Tombi landuna chatnaba hotnaramba Maitai ama security force na kalhaure tongan ba misi minagi thodok kaya thokibagi pau khangna masada akiba amata yauduna Kangpopi District romda changsinnaba hotnaramniba miyoi adu Imphal East District ki lamlai meri kaidagi wangkhairakpam Romeo chahi kuntaret apopa basantani mahak ngasi ayuk pung 9:09 nifurom taba matamda activa ama tonglaga Kangpopi District romda chatnaba lakpada Kangnatombi Forest Gate tap duty tawduna leiba BSF Assam Rifles amadi Sekmai Police ki apunba team amana thengnabadagi fajinduna thamki tungda Romeo bu Sekmai Police Station da puraktuna mathau taba thabak sing lokhatnaba thamkhre hairi Sahi asigi May 6 tagi mafam khangdana mangkiba amadi hawjik phawba thiba khangdana leiriba khumbong mayai lekaidagi atom Samarendra amadi yumkhaibam Kiran Kumar anigi aroiba mathom mangam ngasi pangongna mahut silaga pangthokre miyamna athauba anigi mitamda haikat lekat tambada natana athauba anigi ningsing khubamgi maikhum hangdokre Imphal West Students Club na sinduna ngasi club asigi lampakta pangthokpa thaurunga mailinna club asigi president oinam Samarendra hai May 3 dagi hauraga Manipurda chin kuki narco terrorist singna chatharakpa lan asigi khudongchaba lauraga megi tang 6 tagi hawjik phawba mari makhong khangdana lerakhiba Khumbong mayai lekaidagi atom Samarendra amadi yumkhaibam Kiran Kumar anigi langla langjil khangbang ngamdana amadi hakchang phangdrabasu maitegi tatnabi matung ina laigi oiba thoram pangthoktaba yadabana ngasi pangongna mahut silaga lerol chanbani loinena athauba ani asina imaleba kidamak kathoklamba adugidamak athauba ani gi mingda Saba ningsing yumbigi maikhum hangdokpani Manipur imagi saktam kaibiyaroi haiba wakhalonda santigi paujel puraga chatkraba club asigi thau purambada natana miyamgi lamjing maya oikraba athauba ani asi hawjik phawba thiba khangdri maram asina imung manunggi awaba asi yengba ngamdaba maramna club asina miyamga tanaraga thawai yaudraba pangongna mahut silaga aroiba mathau mangam pangthokpani lonena chin kuki narco terrorist singna Manipurgi apunbagi saktam thugainaba honaragliba asida aikoi punna amata oina lepminaduna Manipurgi saktam asi chin kuki narco terrorist singdagi kansi haiki tharmatuda konthojum kendrogi emersu oiba Minister Dr. Sapam Ranjan amai miyoi kiana saruk yaki lonena tiliba miyamna athauba ni gi mitamda haikat lekat tamduna ikai khumnaba utki Ngarang tongan ba social media gi platform singda Churachandpur amadi Kangpopi district tagi school kontra taruk CBSE da nauna affiliation tawri haina phongdorakliba adu lengang na school sing adu affiliation tawnaba no objection certificate NOC pikhiba amata leiti haina sengdorakli hiramasigi matangda Manipur ngaki education S ki joint secretary Anjali Chongthamna thorakpa chair amana Churachandpur district tagi school kun amadi Kangpopi district tagi school tarataruk punna school kontra taruk CBSE affiliation tawri hairiba adu school ama CBSE da affiliation tawbada lengaki school department dagi lawfam thokpa NOC amata lawkhide maru oina sahi asigi May thadagi haiba district ani asida lengaki maikaidagi school amata da pikhiba leiti hairi panba yabadi Manipurda leiba school amana kariguma board amada affiliation tawgi hairabadi lengaki school department dagi mathau taba NOC lawgadabani haibasi lengaki oiba chatna kanglon leijari adubu haiba chatna kanglon adu haiba school contractor asina ngakidaba sina makoigi affiliation asi chatna gadra haibasi ngarang dagi social media gi platform singda miyamna achawa hang oina hangnaduna laklibani haukiba tha November gi tang 5 da Kumbi Thong Lekaidagi National Teacher Awardee Moirangthem Mangina Iba amadi mahaki machanupi Dr. Moirangthem Bhuvaneswarina phongba Maitrabaki anganba matamgi khuthek sing amadi kumbigi khuthek haina mingthonba like asi matam pumbagi oina thingjile haina kumbi yelhomi nongmaithem apunba lupki General Secretary N Shankarna phongdokre hiramasigi matangda ngasi Manipur Press Club ta pangthokiba pawgi mifam amada wafam asi phongdokladuna N Shankarna hai
Kumbi Yelhomi Nongmaithim Sagai amadi tongan ba yek salagi furup singi puwaribu lana lamjin bagi macha ama oibana laik asigi matangda miyamda khanghanbani Nongmaithim Sagai asibu khaido khaijin yaba posak amagong karim naduna kumbi singnadi makhoiga hawdok minarakpa yumnak manga haibadi khaidem wahengbam khumantem moyangthem amadi khangimam haiba yumnak manga asida Nongmaithim yumnak asi hapchilaga yumnak taruk haina panari bani adubu tungi mirolda lana lamjingadaba manba mawongda laik asigi lamai 15 kuntramapan humputaramapan amadi marifu manga da wafam kaya pali laik asigi aiba amadi afong bina laik asigi maming asi lana fongkiba amadi laik asina yek chalai leiba singi puwari amadi Nongmaithim Sagai asibu khaido khajin yaba posak amagumna karemna bagumna ubana laik asi aiba masaga wari shanaraba matung laik asi thingjinbagi khongthang asi lokhalakpani amaromda yumfam yaudaba laik asi leibak miyamda chatna handanaba apun belob asiga aiba amasung apongbiga wakhal taminaraba matungda matam chukpagi oina thingjinbaga lonena laik asi mangjongna Manipurgi tongan ba mafamsingda yaukiba leirabasu lanai miyoi lup asida sinabiu natraga manghanbiko haiki maki warosin pibada takil kumpi kanglup asina maitri baksida kuntoklaga oikiba kanguni haina lauba yare masina maram oiduna kumbi haiba mafam amasung masida kundariba kumbi furup na karigi kumbi kauribano haibada makogi furuki horupam khangdaba lamangnaba sina maram oirakanda aibana hongdokliba asi tasengna kunai asigi lebak tibani Chahi asigi April gi tang 19 da Churachandpur district ki Henglep subdivision ki manung chenba khul amada Kobelko driver oina chatkiba Kombi Setupur mamang lekai ward number 2 dagi Khetrimayum Sunil Kumar Elias Naucha chahi kunithoi gi thawai yaudra hakchang aroiba mathong mangam pangthoknaba rims ki Merial Sangdagi mahaki puknafam lamdam Kombi Setupur tamna ngarang numidang putharakre Ekhidraba athauba Khetrimayum Sunil Kumar gi thawai yaudra hakchang rims ki Merial Sangdagi mahaki puknafam tamna purakpada tidim lambi ki mafam kayada ngaiduna leiramba masing yamlaba miyamna leisu katuna ikai khumnaba utpaga lunena Manipurda kuki leiba yaroi Manipur imane yaifore haiba kholau kaya suklauki Kumbi Kendrogi MLA S Premchandra masa lakna leikhidrabagi mafamda leisu katpaga lunena imung manungi awabadisu saruk yaki leikhidraba Khetrimayum Sunil Kumar gi apokpa Khetrimayum Bisesona Paumisingda Fongdokhibada mahaki macha nupa April gi tang 19 da Henglep subdivision gi manungda leiba khul amada driver oina thabak suba chatkibani adubu May gi tang 3 dagi khanghauduna Manipurda thokliba irang asina maram oiduna mahak yumda tholakpa ngamkhidre nangkhidre adugi matung May gi tang 9 da Churachandpur police ki maikidagi dead body oina recover tawri haina pau pirakhi hairi mamang thagi April gi tang 19 da Churachandpur district Henglep subdivision gi manungda Poklen machine gi driver oina thabak suba changibani aduga April gi tang 19 da changraba matungda May gi tang 3 da khanghaudana irang kanglupi oiba irang gi thokla kanda ma contractor duga torokanda ma yumda tholakna makan honarame adugo laibak thibadagi ma yumda tholakba army camp da changani na tawbara thokka kanda tang manga gi numdang wairam thokka kanda pung 8:30 9 adai dagi ma je adum pau phangmadana adum leira adugi matungda tang 9 aduda Henglep sub division gi manung chana leiba police na ma dead body oina recover tawe na confirm tawre na akoi da conductor du na koi da maina pau pi ko da gi tam asuk chang ma je akoi masa phangdana lawba ngamdana lai akoni adong ase je Leikhidraba Sunil Kumar gi apokpi Khetrimayum ongbi ngan thoina fongdokhibada leikhidraba machanupa Churachandpur police na accident tawraga sibani imung manungi miyoina mahak accident tawraga sibani haina yarabadi sign tawba matung asiba hakchang lawba yani natragadi yaroi haiba wafam thamlaki adubu imung manungi miyoy singna mahak accident tawraga siba nate koki singna faraga hatpani haiduna ngasi phawba asiba hakchang lawduna lakpani haiki ngarang athengbada Kombi Setupur ward number 2 gi uchalok mangchingda Sunil Kumar gi aroiba mathok mangumsu pangthokre
ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯨꯂꯤꯁꯅ ꯃꯁꯥꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯁꯤ ꯅꯣꯏꯅ ꯌꯥꯔꯒꯗꯤ ꯑꯦꯛꯁꯤꯗꯦꯟꯅꯤꯗꯅ ꯁꯣꯏ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯂꯧꯕ ꯌꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯂꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯏꯆꯥꯗꯤ ꯑꯦꯛꯁꯤꯗꯦꯟ ꯁꯨꯛꯇꯧ ꯇꯧꯗꯦ ꯏꯆꯥꯗꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯅꯠꯇꯦ ꯅꯣꯏꯅ ꯀꯨꯀꯤ ꯃꯌꯥꯝꯅ ꯐꯥꯔꯒ ꯇꯥꯡ 5ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯅꯦ ꯏꯆꯥ ꯐꯥꯔꯒ ꯃꯣꯏꯅ ꯍꯥꯠꯂꯤꯁꯦ ꯏꯆꯥꯗ ꯁꯦꯠꯈꯤꯕ ꯈꯪꯒꯥꯎ ꯐꯥꯎꯕ ꯃꯣꯏꯅ ꯃꯨꯜꯂꯒ ꯐꯣꯟꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯑꯩ ꯏꯆꯥꯗ ꯄꯥꯏꯕꯈꯩ ꯃꯣꯏꯅ ꯂꯣꯏꯅ ꯂꯧꯔꯒ ꯍꯥꯠꯄꯤꯔꯒ ꯃꯣꯏꯅ ꯏꯆꯥꯕꯨ ꯑꯦꯛꯁꯤꯗꯦꯟꯅꯦ ꯍꯥꯏꯖꯤꯜꯂꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯥ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19-13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠꯇꯒꯤ ꯐꯥꯈꯤꯕ ꯑꯦꯄꯦꯛꯁ ꯀꯝꯄꯦꯅꯤ ꯑꯃ ꯑꯣꯏꯔꯤꯕ NHIDCLꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ 2 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ 2 ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯇꯤꯝ ꯑꯁꯤꯅ ꯂꯥꯡꯅꯣꯝꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯃꯨꯛꯇꯥꯈꯣꯜ ꯇꯥꯠꯕꯨꯡ ꯂꯥꯡꯅꯣꯝ ꯑꯃꯗꯤ ꯐꯥꯏꯇꯣꯜ ꯈꯨꯜꯁꯤꯡꯗꯁꯨ ꯊꯤ ꯍꯨꯝꯈꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒ ꯏꯔꯣꯏꯅꯅ ꯖꯪꯒꯜ ꯂꯧꯁꯤꯡꯗꯁꯨ ꯊꯤꯈꯤ ꯆꯣꯛꯊꯕ ꯂꯩꯇꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯊꯤꯕꯗ ꯐꯥꯈꯤꯕ ꯃꯤꯑꯣꯏ 2ꯗꯨ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 14ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯡꯅꯣꯝ ꯈꯨꯜꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡꯗ ꯑꯦꯄꯦꯛꯁ ꯀꯝꯄꯦꯅꯤ NHIDCLꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ 2 ꯐꯥꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯀꯨꯀꯤ ꯆꯤꯞꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KCA ꯇꯧꯁꯦꯝ ꯕ꯭ꯂꯣꯛ ꯇꯥꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ KCA ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟ ꯌꯥꯗꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯥꯔꯇꯤꯅ ꯇꯨꯡꯗ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯗ ꯀꯩꯗꯧꯅꯨꯡꯗ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯔꯣꯏ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯆꯠꯊꯔꯛꯂꯕꯗꯤ ꯃꯗꯨ ꯑꯦꯟꯇꯤ ꯁꯣꯁꯥꯏꯇꯤ ꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯧꯁꯦꯝ ꯕ꯭ꯂꯣꯛꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤꯒꯤꯗꯤ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ